State as the Tokliba Irang a Sige Kudong Jab Lauraga Cookie Singna, German Amadi Tiger Road Haina Maming Tonjinduna, Lambi Semjil Lakpagi, Watok Loidringaida, Churchanpur District, Singaimadi, Chandel District, Walku Samnagadaba, Anobatonga Masu, Langaki Ayaba Yaudana, Manipur River Matakta Saramle, Hiramasigi Matangda, Impact News Tage, Paudamama. Manipur da kumjal singani kunga humdogi me humdagi hauda thoiba irang asina maram oikanda Manipur da hana traki oiba chauba route ama lairamba adu Mizoram Maikairom da sakhiba targa su Manipur gi oina su hojik se khoigi Ccpur district asi asuki matik yamna khudong thuningai oiba loinana district asi dagi sandorokpa draki adumba polam sing aduna Manipur gi tongan ba district sing da hojik su domak phangduna lairi madugi chaitheng asi mapung oina tampaki area sing yauna mafam kya da phangi haibasi Manipur gi Chief Minister Y. Khemsana handakta pangthokhiba International Day Against Drug Abuse and Illicit Trafficking gi thawamda phongdokhiba leire mapung oina Ccpur district da hojik marang kaina phangiba drug sing asi Chandel district da leiba tongan ba PMJSY gi makha da semba lambi singda haiba drug sing asi pusalaknabagi asauba lambi ama oi haibagi wafam sing leingai serak asida drug puthok pusinda henna khudong chagadauba anouba thong asi hojik gi Manipur leingakta kaigumba khanghalamba amatta lei kuki singi maikei dagi hojik se semkalakpa loisalae haiba thong asi Ccpur district gi sangai kot police station da konba singhui village haiba asidagi haurakanda sarakpani aduga Chandel district ki sakpi karong police station da konba walkhu haiba Chandelom side maigai asida haiba thong asi samnagadoi mani Manipur river mathakta saba loisalaiba thong asi koi impact news ki maikai dagi mapung oina Manipur da saba tongan ba thong sing saba da chobo thaudang lauriba koi public work department amadi rural engineering department haiba department ani asida koi satuna hanguba matamda lupa karo manga hena sangadoriba asumaba saurba thong asi saba matamda haiba department ani asida knowledge amata leiramde lonana koi forest department amadi home department gi maikei da shu hanguba matamda haiba thong asi saba matamda makoida knowledge amta piramdawi wafam sing leiri matang asida pusilekpa yaribadi asuk chaukraba senjam changkraba thong amabu akoi matau karamna akoi leingaki ayaba sungyau yaudana saramlibano haiba asini mapung oina miyamna dak yengba matamda haiba thong asi dak route ki oiba lambi ama oigadaba asina maram oirakanda haiba thong asi tongan ba drug mafia singna sponsor tawrakanda haiba thong asi sari privacy asauba wahang ama oigadawri mapung oina haiba thong asi leitringai mamangda hana drug ki puthok pusingi maruiba lambi ase khoi Imphal More lambi da oirambani adubu haiba PMJSY gi lambi sing asi power matungda nauna sariba thong asi mapung phana lana khiba taragadi akhoi ge drug la lonba singna hana tongan ba security leiba area sing power kanda drug puthok pusin tawramba adu haiba nauna sariba thong asigi area asidati security gi oiba check posting leitabana maram oikanda drug la lonba singna drug puthok pusin tawba matamda su henna khudong chagadori aduna koi impact news ki maikai dagi leingaki ayaba yaudana thong saramgi paudam asi kumjali singani kunga marigi me thada su Kakching district ki serau ki maningda leiba gemolom haiba mafam asida su koi kuki singna drug puthok pusin yauna tongan ba thabak thoram singda season nanabgi damakta thong sarambagi paudam impact news ki maikai dagi paudam khraba matungda matam adu leramba koi leingaki maikai dagi haiba thong sing adu saba athingba thamakna maram oikanda ngasi phawba gemolomda nauna sanaba thorang toiba thong adu akoi masi lengdana leiri haibadi leingaki maikai dagi athingba pidun leiri adubo haiba singhui haiba pham masida nauna sariba thong asidati adusu leingaki ayaba yaudana oiba aduga drug puthok pusin jauna tongan ba hiram ke ada su yamna khudong chagadoi drug mafia singi sponsor makada sabra haibagi asauba wahang oiba thong asigi matangda leingangna kari action sing paikhalakpage haibadudi miyamna yengminaba ama mathau tari impact news kidamak camera person rambam yuhan ge loinana miyanda paudam jariba esai langmu muso